Oke, stop. Kapugan na nga. Ang batang kadya ng ngangon. Pwede tingin. Ano? Kasi? Oh? Ang ganda. 시기 몬타라푸 융통 쿠딩덕이 룹 쿠딩덕이 마팅 이거는 판결하가 람담 땀나 이마 레박다 아와나 따라바 이마 인돈 이자이 나우싱두다 몬타라푸기 오이나 이거는 ngasi mihut mari khak ikoi thajari mihut mari sina loijing loyada leiba maruina wadana nadana leiba mioi singa duda ngamjaba kolam gi tengbang amasung sien gi tengbang pi ri damakta aikoina akogi chai naw mari sibu thabani nakoina mafam adura chatlaga yamna pukchel sengna yamna pukchel tingna aikogi khungang dagi arapa khungang dagi mokhogi damakta kamuk yamna wabage habagi wari single do tamlaga khoida angam mateng se bibi unaba amasung pukchel sengna nakoina su khogi khungang sigi ikai khumnaba ngalkani habigi asa thamaga aikoina ngasigi lamtha thorang asi tujabani mayam punamakki ekoi khungang punamakki mairong se puraga nakoina chatluga doribani khungang sida nate mapan manipur gi oina maitei singna kayamuk yana makhoi damakta wajabage habdo masi paudam nunaba mathangda ekoigi lamdam dugi ekoigi mantri makok chief minister gi mafamda ekoigi haja cherolado planchil ludana gi ekoina makhoi damakta lepiba makhoi damakta chung phan lepi haba paudum se mase thambi damakta kogi chai naw mari che thajai bani kogi jet ithang thang bada leiba che kogi taitonyam babahan ni mathangda dr rasmani mathangda dr biswajit amasung w omit ni makoi mari asina kogi mayong yadna chalu dori bani nakhoi da choktha daba pangal pina biu haina mapugi famda khrom jaraga na khoi lamtha thromase matang ase koi tension naba mayam pormokna mapugi famda khrom bina medok ningsingde Ada nungai na nada ni kan laku isan. Oh. Ini ngambil laku ini. nakhoi na marak magda pau phaulo ko Laku ngai. ima leibak na manipur ima na maitei leibak na Oke, betul itu memang. Ja.